Image Paodam yang tabiriba singbo Yumnam Anuradha Devina ikongona kurumzari housing maroiba pauda search na lawriba thodang makata na lawi haina PHED Minister Dikona haikre World Wetland Day thoram pangthokre loinana Ayodhya da Ram Mandir sanana batras amasamnaba unit cabinet na warib lawre haina Prime Minister Narendra Modi na haikre housing pausanuna pizari Manipur da lairiba search na lamdam masida lawriba thodang sing yamna sawi amadi Manipur bu chaukat Maikairom hena khumang sausinaba honabada churchingna lawragliba thodang sing makatana lobi haina ngasi PHED Minister L Dikona pongdokre Kambobi district manung chana leiba Mapau Jing Soda pangtokpa Sardar Baptist Association SBA gi Tehi chama subage centenary celebration gi nini chanban numike morning workshop service ki thoramda mahana makatar duna hai Zatigi Mapa Oediba Mahatma Gandhi na Haidamba Pazaraba Wapom I like your Christ, I don't like your Christians Aikoi Kudingna Ningsang Bagaloinana Crispo Tazariba Aikoina Chapkot Lambige Maiki Desu Makatana Hena Mating Pangpam to E Matam Asidata Miamna Aikoibu Sakang Biba Oigani Hanesupundoki Today, we need to remember that a state like Manipur, where there is a sizable of population of Christians in the state, we have to remember what Gandhiji said, and we have to contribute. Church is playing a very, very laudable role in the state. Church is doing so much. I honor, I respect. I always see that when the church starts doing something, for any kind of work, it is done 100%. So church is the only institution that we can have faith. So when we go out and start working in different areas, different places, having our faith, having our commitment, we will be able to witness, we will be able to bear fruit and contribute to our state overall development, the need of the hour. So today I'm here accepting your invitation very, very happily, and I have come here to request you that we Christians should come out and represent our faith in all walks of life so that people will acknowledge the role of our church. Celebration to Asibu Silva Organizing Committee ke Kanbena Pastor Angam Pamaina Hai Tehi Sama Subagi Nungaiba Pongdopa Thoramba Asigi Manungda Maru Aiba Pandamde Ekoi Manipuda Kunda Minariba Kanglok Kudingbo Amato Ebage Wakalon to Hana Jessanaba Amade Punna Hana Nungshi Sanana Hingminanabage Wakalon Asida Yumpampo Oidaga Celebration Asi Sinbane Hane Supongdoki Masigi Jubligi Pandam Asi Ekoi Tungan Tungamazati Rosu Ekoi Manipuda Lairiba Zati Tungan Ekama Haktani Nungsi Sana na Ekoi Husiki Saron Suron the Haktanate Lagdori Saron Suran the Pauda Jati Amahaktagi Wakanda Kalaga Nungsi Sanana Paminaba Nungsi Sanaba Laiminaba Aduba Manipur State Ama Oise Highway Equigi Masigi Jubilee Pandam Oina as a convener Ama Oina Mayamda Masi Anobo Kongsat Ama Oina Manipur ke cyclist Rohanta Filemna Lakadariba 2020 Summer Paralympics Tokyo ga Marilainana Inclusion, Respect and Dignity Promoter Wagloinana the Rights Persons with Disability Ge Matangda Miamda Hena Kanganabagi Pandamda Mahaki Suba Mission Tasige Anishuba Sayanda New Delhi Dagi Tokyo Pawa Cycle na Kongsan Naba Punna Kilometer Lisung Tarage Arapachakadori Rohonge Toidopa Matona Adubu Tagaladuna Ngasi All Secretariat Labor Minister Ge Office Tapangtokiba Press Meet Amada Karam Samna Haikibada Chakadariba Rohange Cycle Concert Asibu Sogaladuna Mahangna Singi Mating Pigani Amasung Rohange Cycle Concert Asi Halaglaba Matung Dasu Memorable Gift Amasu Pigani Haiki Minister Namakata Duna Haikibada Asiguma State Asigi Mingsat Pudakliban Hasangba Ikona Tona Happy Badarkar Oi Rohanna Magi Tokyo Concert da Lebakya Lana Salaitariki Piran Puduna Manipurgi Mazak Takadariba Asi Yamna Chaptok Saningai Rohanguma Nahasang Nasigumba Tam Saningai Oiba Tabak Sing
asina state ase mangjin thaba amadi chakthok chaningai oigani hairaduna cyclist Rohan Film amasung G Ingobida makoina malemgi tongan tongan balebak singda singthaningai oiba cycle ge khongsa singedama ge pigani haibagi thajabasu piki Stan Medical Directorate के Additional Director Public Health Dr. Laishang Temp Arkena Hai China के लागबा and cough novel coronavirus na narangbadra haina chingnaba mi taru ke sample thabada mi ahumge report lagle report sangatu ki matungena coronavirus na naba mi amata yawramdre adubo mi ani H1N1 virus swat flu naramle makoi ani hauzik lai magi thabakan chathari aduga makoi ani gi phibam stable oire wapomasing asi Assistant Director Public Health Dr. Lesangtam Arkena mahake office da akhanana unarobada Additional Director Masana Phongdokhibani Dr. L. Arkena makhatana Phongdokhibada handak sahi gi oina san fluna nabagi case thengnabasi makoi ani hanbane makogi report ngarang lakpani atopa ahum amagi di test ki report lak 3 State Health Directorate ki matungina mamangtha January ki tang 19 dagi ngasi phawbada China gi maru aina Hong Kong amadi Wuhan dagi mioi humpurom Manipur halakre masida hal Ministry gi poktak makada China amadi Thailand dagi lamda masida changlakpa sing and koki test taunanaba January 19 dagi khangang khrabani loinana English ngani tara dagi lisingani taramapan phawbada H1N1 virus na nabagi case taranipan pangbada mi mari sekre hainiso Additional Director Public Health Dr. L. Arkena Phongdoragli Zik coronavirus ki yang kan na pakanarangi kanas kandasida H1N1 positive way bagi report ani la na report hek phangbaga ikoi moi si koi ki tim thadoga moi da kidak pi ha asi khol west ki jaga na degini aduga ma si sina salu yen nai koina test urubani ma masha makti hana nate mai manopi hana mal lemina si hana nari narakanda da ma si kharla rakanda da ma mu narakani narakpasna aduna ekoina signari si koi hana degi su sigi virus si adum leiramba virus ni aduna masi ekoi manipur degi masi is the sandoko oigani na koina lodi moyum da treatment tawi nugumagi category si B category hadi am serious oite C category ne am serious oiragadi adu adi hospitalize doctor sunga yate aduna koi guideline na hairisi B category si moyum da thamaka koi isolate kitam tobiraga layeng bata koi kidak se pil ani kana 3 say moina 3 to 5 days hai sometimes 1 week probably nawa yai hai adegi din phari na koi law Pumlen part khoidum lamjau khanba lumna Directorate of Environment ka khusam naraga sinduna Mayang Imphal Police Station ge manung sanna leiba nongmai kong leimakong lairambi community hall da World Wetland Day ge tharam pauthokre tharum da arong nongmai kong gram panchayat ke pradhan ningthauzam ayingbe devina athoiba metung social worker salam sanat jauna tharum mapu oibaga loinana Directorate of Environment ke Deputy Director Brazakopal Environmentalist Rajesh Salam Alampunge Secretary Oinam Rajen Social Activist Ram Wangkhairak Pump Amadi Social Worker ke Manihana Kanaba Mitung Sing Oina Saruyaki Ngasigi Tharamda Saruyaki Basingna Lamna Masida Leriba Agricultural Land Asi Kanduna Amokhana Chinjake Poto Kya Patuktana Mipan Tang Tanaba Honasi Haiki Loktak Pat ke Akoibada Leriba Lokpam Sing Asi Sei kuntra mangarom dagi sizinapong kangdana lakli kusem ge lalungna lau singoba yahandana leriba lokpam seng amadi loktak pat ki ising kanaba honaba habisi ekwi thaudang ni loktak papanda kundariba miu sing yaudana pat asikanba oithokloi pat asikanaba pandamna ngasige wall wetland day ki tharam se palthokpani pat kanduna ecological balance kahandana thamnaba honase Manipuda pat sama hena leram labasu matamgi ahongba lakpa maramna industry amade tongan tongaba factory sing lingkhalakpadagi pat leisilaktre mamingta oina ngai hore haina su haiki
kumle nam sung khoidong gi kano si da chensi lebe khong si khong tara ga ni thoi ne ba tara ni thoi si khong tara ma di hodi thingjel ga le re ba haidi khong tara si gi manung da thingjel lebe khong china chen tho khan da khoi ba si gi kumlen khoidong gi sing leben semam se thai bere sa chaung na thingala le ra ba ni na khoi lau ba da su timing sa da ba adigi nga pha ba da su ya da sing si ani ma ki balance namsil la ga tham ba da gi khoi economy da yam na wa ba haida re adu na hi si gi kano gi sing gi phibam je matam chana khaido pi ba gi kano thai bere si na khaido ya dra ba ni na akhoi gi maram ba si da khaido ko akhoi gi plan si akhoi gi pat kan ba ngam moi ba akhoi harman chingjeng asi da plan se tor ga ji akhoi tampak lam da le ri ba district mari manga si akhoi gi harman chingjeng ja project tor ga di manipur ta pat mangoi adigi lokpham da adigi akhoi gi matam gi akhoi gi kaino haitare akhoi ne sang calamity da ising isau da amam ata kaya ma tholi se akhoi maram akhoi haraman chingjeng ai ka ka da chema ga di tampak lam da district mari manga ising isau ga awa ba le se sunglai le roi na khanjai District Social Welfare Office DSWO kaksangna sinduna office asida matam sana gram sevika oina thabak tawduna puksen sauna miyamge matek kaya panglam labi and even debina thabak tagi pothake bada District Social Welfare Office kaksangna farewell pituna ikai khumna baki thorama mangase District Social Welfare Office kaksangna pangthokre tharamadуда mayanglamam chawa thabak tagi potharaba District Social Welfare Officer Chandina athoiba mitung amasung District Social Welfare Officer kaksing amasung thawalgi thawpuriba a commissioner thoramapu oina sarvyakhi District Social Welfare Officer DSWO kaksing amasung office asagi staff singna thabaktagi pothakraba and ebenauge maphamda kudon post sing piduna ikai khunnabasu utki Mamang Sarkagi Matamda Manipur Home Department Man Constable Listening Taram Doge Fall Haidukana Nam Sinduna Tahi Taret Kanglaba Matung Mamang Sahi listening Taramapangi BJP Saka Laglaba Matunda listening Taram Doge Man Constable Recruitment for Lautuna Canadian Mayam Loka Kraba Tungda waiting list Lehoba Canadian Singna Paliba Sakarasana Appointment PBU Hainangasi Ayuk Imphal West Ki Hawam Barak Kaisam Leka Yilambigi Mataida waiting list candidate singna wakan mi pham duna protest tawkhrai wakan mi pham aduge placard singda long live BJP long live Chief Minister haiba banner sing sothetki wakan mi pham da saruya khiba tingbai jam pratina phongdo khibada makoi mamangi sarkar ge matam lisingene taram doige man constable batch ni matam aduge sakana makoi bo appointment PB dana thambiramble anoba BJP ge lengak lakpadagi lisingene taram doi batch candidate mayam amalok sangkhrai Lemoriba Makoi Chani as a Palibalenga Nalosan Bio Makoibu, Manipurgi Law and Order Nakoda Saru Yazage, Makoi Sahi Taret Kangana Laklabini Haina Penabo Pondoki Haidi. Palibalenga, I don't think you put your overcome, take one in the soup. So I can install a holy one, Sani, sitting as a single sort of water, Masiki Manung, Sani, 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 water lady, Masi, or Levan Siam. Change our work on level share with the Panjara Pamung on level share with Singana. So, Gomutan and Sivir Loction Bio, Amadi, Loen Waranga for the purpose of what to Kabui Puruki, Oina Mamangai de Pangtokuna Lakpa, Gana Ngai Kumai, Matanga Pangtopa, Lay Ngai Kumai, Lakleva fighting Gitaram Doni Panba, February Chachat, Tareta Pangtolagani, Haina Manipur Kabui, Unenke, President Dr. K. Hira, Kabuina Pamus in the Pondokre. Ngasi Kaisam Thong Kabui Kolda Pangtopa Pagi Mipam Amada Dr. K. Hira Kabuina Hai, Mehurun Dege, Hauna Ipa Ipusina Masage Kunbo, Ngang Nabagidama, Ahing Tumdana, Kul Ngaktu Nambazati Bo Kananaba, Masage Ngam Kaibu, Ngang Naba Kabui Singna, Mehurun Dege, Satarapa, Lingai Kumai, Say Asige Onasu, Manipur Kabui Kunsang the Pangtolagani. Mapalam Dagi Changlapa, Mirepaki Masa Singbo, Changan Danaba. Kulungakuna Kabusina, Ipai Pusina Tambina Bangakai, Nasi Pawangakuna, Lingai Kumai as a Pangtona Lagli. Kumai as a Kanakumana, Lan Ngambagi Kumane Hainabasulai, Lingai Kumai, Wantokti, Isaki Lam Ngamkai, Kangadabane. Mitot Lamlamba, Amatasu Sangaloi Dabani, Mitom Namapu Saba Yarway, Haiba Wakalon Asi Kabusingi, Singli Naudida, Chapchanes Eli. Aduna Lingai Kumai as a Saguna Dunangasi Pawa, Masa Masusina, Lingai Kumai Pangtoli.
asumna masamasu oiriba hipauzadungang amadi haipe rani gaitiliu iramdam marai bak kidamak thawaina pontha pibangam libade makoigi kudung induna masamasu oiriba kabuyisingna matam punabatin lebli hana mamangaida tha khudingi kumai amamam tawrami haina kabui ipa ipusangna takpi adubu matamge yaunge matungina kumai khara maming oina palabada gangai lingai nanungai nahut pakumai malem ngai singhi thakpa kumai ginki ngai nakpau ngai asina sangbasing leiri numida sidalam damasida leidiba CHO sing amade lanai lup singna banda blockade tawida namaso apel tawki haina mihaurol hauna ipa ipu singna masa masagi khulbu ngan nabigi damak ahing tumnana masamu phaba pakhang sing kailong lonna haibdi khun kojana kailong lolu haibdi isai saktuna khun ngakuna majati bu kanaba masagi namkhai bu ngaknaba kabui singna thaina mamangai dagi mihaurol chathrakba lingai kumai ni mapan lamdagi changlakpa miriba ki masa singbu sahandanaba khul ngamkhai ngakuna kabui singna ipa ipu gi lam ngamkhai asi phawba ngakuna lai aduna lingai kumai asi ngasi phawba pangthokuna lagli Ayodhya Ram Mandir Sananaba Trust Amasemnaba Union Cabinet na Water Block Cray Wapang se Prime Minister Narendra Modi na ngase Lok Sabha da Lok Thokibane Trust Duki Mamina Sri Ram Janmabhoomi Tirtha Kshetra Haina Kawi Mandir Sananaba Gidama Trust Aduda Lam Ekar Humputare Dasmek Tarisino Ohum Chauba Ama Transport Tawragani Haina so Prime Minister na Phongdoki Ayodhya ge Wathokta Supreme Court na Pikhiba direction ge matungina ekar manga bakso walamba ama Suni Wakavota Uttar Pradesh government apiragani Sri Ram Janmabhoomi Tirtha Kshetrana Mandir Sabagi Thabak Ningtamna Laphakani hai Nirbhaya case tamara ledaba musingi legal gi thabak thoram sing chayol amagi manungda loisilaba matungda makoibo hatpagi thabak lokotba horagani haina Delhi High Court ngase phongdokhi makoi maribu tongan tongan na hatpagi thabak tawbadi yaroi punna thori yanduna hakadabani haba uphum su phongdokhi lesangani tarani thoida chahi kulumdoi sukhrabi paramedical mahiroi bo gang rape tawraga hakibagi mara ledaba Vinay Sharma, Pawan Gupta, Mukesh Singh, Amasung Akshay Singh abo February amada hanaba order thokrabani adu moinamak Vinay Sharma namase petition ama President Ramnath Kovind tharakpatagi hatpagi matam yei thokibani Solicitor General Tushar Mehta haikibada matam yei thokibasina miyamna Administration of Justice da thazaba walakani Hauzik sanabagi pauda All Ziribam Sport Association ASA Ziribam Sinduna Thasiki Tanga Om the Giziribam High Secondary School Playground Tim Taramangana Sarbiaduna Sanaba Hokiba 13th Ziri Cup Invitation Football Tournament 2020 Gangase Humni Suba Preliminary Knockout Stage Master PFC Faitolna Mar Mongoloid FC Bo Yamna Laksana Taruk Sinoda Maitiba Pikre Hayangi Marisuba Master Chiru SC Amadi UZB Marcolinga Sanagani Hauzik Arurbada Maroiba Pau Amone Pizari Search na Lori Batodang Makatana Lobi Haina PHED Minister Dikona Haikre World Wetland Day Thorampong Thokre Loinana Ayodhya Ram Mandir Sananaba Trust Amasemnaba Unit Cabinet na Water Block Haina Prime Minister Narendra Modi na Haikre Imis Paodam Ngasigidi Matang Sidalojire Ming Tabiri Bisingbo